Adom gari macha darkar oibibra? Suknagi minute kuntragi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marul kidamak contact tobirau 9089895330 amadi 9615823252 Tulasi Motors Private Limited Thangmaiwan amadi Sangay Pro Kudong chaba si manghan bigano ngasi mag-contact tobirau terms and condition apply. Good afternoon, ELITETV ki test of cartoon ki mahau miyang tai video sing wa tara muksari mara nga si imphal phong pau se singi cartoon sing da cartoon nisina kari hainin ni ba kari phonol ni ba kari wakal khanung ni ba du ai miyam da thamjage aham de lokhot sage sangai express ki onthok pani da hai bisa onthok pani da ba cartoon si yeng view am phajaba ori watai sanaba ni wai sanaba gi ni magi masa pukse ba gi mahi yan ba yanda ba miyam da lepkani adu ai gi mochu thamjage ada ani siwai sanare am ole so mamang dani laisi hansi alagi amana somda tai toraga ne laisi ada sutai tawna pa dana haire ni chalisida ta dadi nungai ne ichanu pa amana USA da laikre ichanu pi amana Russia da mayum pan kre nupa handuna London da laikre ada anjina kume nungai re paisa gi wabdi laitre adubu seba tobina ba laitadana all his home sida laidi aige yamthangnaba dauji di ahal loirabasu machanupa driver duga mamo duga masu singa nuai na wawa noktuna lehorina stetane khoina sel ngaktana yaraktaba miyobegi punsi sida khuding makse darkar orakpa nungsiba darkar orba sel darkar orakpa khuding mak darkar du sel ngaktana khuding mak lei phangdabaduna anjina haidi mai macha du yana phana lai su tamandana loina aphawba mi oidana laire amana America laikre am Russia laikre am London da laikre machana pa handuna USA da laire machana piduna Russia laire aduga machana pa tomba duna koi London da laire na ada amma sida kumaini nuai du diam nuai re paisa gi wabdi laitre adubu seba tobina ba ahlu shalak madam dadi seba tobina ba masu masa singa sanajaning ba adudi phangdaba masu masa ga sanaba dudi paisa na lairaga saidi ge mi em te lairoga masu mek te lairoga sanaba yaroi duni thamoi gi ba prem gi ba mari em laidune duna sumba tongan ba me amma ngasi ge society thengnai on hek ma bu he popirak pa mama thabum tara na pudana popirak pa mama du bauta khoi mamau lakpadagi adi imung gi any problem lakpadagi mamau na insin badagi mai ni pin insin badagi adum home da thamgi ba khot ki me amma yaudaba natte magi seba sibing amaru hedna moisu nongodi masu ahal hoy ka doribani mana tawriba sumaina mumagi macha masuduna mongon da muk tawragadi kari nungaini haibase khoi mathang ni hajik khoi naha oriba singse ahal hoyro haingai leite aduna hajik siramdai matam dadi adum masu macha singa sanajaning ba ahal shala matam dadi seba ama tawbiba chagila samalon biba adu phangaktabani sel ngaktaduna yarakta matang hajo thoise da miyebigi minungsigi mari ase aduna hajiksi twan olen hoi macha masu leigidana amta leitana khudong chadadana khoi all as home da leibadudi top amani ada macha masu mama leina yamna khoigi nungsiba wari mayam du tagre phubi ba chaibi ba inthok pirakpa thina ngangba aduma mayam ma khoi ju all as home da chapamdamda khoi thengajare aduna hoi laibak thidana mama macha matta leigidaba oitati all as home da leibadu kisu kaidaba macha nupa du IS officer ni hai macha nupa du army officer ni hai adu hana patna leiramda mamong nu pi lakpadai khangde atopa tawudagini khangde chu mayama wari mayama leigre me be thokpa duna piri ba message di koi pisa ngaktna leibe ade pisa ngaktna khudimak tobe ade me be ge ba minung sigi mari adu masu daka ba ahal silakpana koi su haji adu mamong nu pi sing or pagi
ꯂꯩꯕ ꯊꯦꯡꯅꯔꯤꯕ ꯃꯅꯦꯝꯕꯣꯛꯁꯤꯅ ꯃꯅꯦꯝꯕꯣꯛꯇꯨꯁꯨ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯃꯃꯧ ꯑꯣꯏꯔꯛꯏꯕꯅꯤ ꯃꯊꯪ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯃꯧ ꯑꯩꯈꯣꯏꯒꯤ ꯃꯃꯧꯁꯤꯡꯁꯨ ꯑꯃꯨꯛ ꯃꯣꯏ ꯃꯀꯨꯕꯣꯅꯦ ꯃꯃꯧ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤꯅ ꯀꯕꯤ ꯁꯥꯁ ꯄꯤꯕꯧ ꯊꯦꯗꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯔꯤꯁ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯁꯟꯗꯣꯛꯄ ꯃꯌꯥꯝꯁꯨ ꯂꯩꯗꯨꯅꯤ ꯁ꯭ꯋꯥꯏꯗꯅꯤ ꯑꯩꯈꯣꯏ ꯚꯥꯞ ꯇꯥꯃꯤꯟꯅꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯒ ꯄꯩꯁꯥ ꯅꯝꯊꯤꯉꯩ ꯄꯥꯏꯔꯒ ꯃꯆꯥ ꯃꯄꯥ ꯑꯄꯣꯛꯄꯗꯨꯕꯨ ꯑꯗꯒꯤ ꯃꯃꯥ ꯑꯄꯣꯛꯄ ꯅꯨꯄꯤꯗꯨꯕꯨ ꯑꯩꯈꯣই ꯑꯣꯜ ꯍꯦꯖꯇ ꯊꯝꯗꯅ ꯃꯁꯨ ꯃꯆꯥꯁꯤꯡꯒ ꯁꯥꯟꯅꯕ ꯐꯪꯗꯕ ꯃꯁꯤꯁꯨ ꯑꯐꯕ ꯑꯃ ꯅꯠꯇꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯆꯥꯎꯕ ꯃꯦꯁꯦꯖ ꯑꯃ ꯄꯤꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯂꯣꯏꯔꯦꯗꯅ ꯍꯥꯏꯕꯗꯨꯅꯤ ꯂꯣꯏꯔꯦꯗꯅ ꯍꯥꯏꯕ ꯀꯥꯔꯇꯨꯟꯁꯤꯗ ꯌꯦꯡꯕꯤꯌꯨ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯃ ꯌꯥꯎꯔꯦ ꯃꯥꯏ ꯃꯄꯥ ꯃꯥꯁꯦ ꯄꯨꯂꯤꯁ ꯑꯣꯏꯕꯅꯤ ꯑꯗ ꯃꯄꯥꯁꯨ ꯌꯥꯎꯔꯦ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯣꯏꯔꯤꯕꯁꯤꯅ ꯃꯄꯥꯗ ꯍꯥꯏꯔꯦ ꯄꯥꯕꯨꯡ ꯅꯣꯡꯃꯩ ꯀꯥꯞꯅꯗ꯭ꯔꯕꯅꯤꯅ ꯁꯣꯛꯅꯗ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯑꯗꯨꯗ ꯃꯄꯥꯁꯤꯅ ꯍꯥꯏꯔꯦ ꯑꯩꯅ ꯍꯪꯕꯗꯤ ꯃꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯑꯣꯏꯕ ꯁ꯭ꯋꯥꯏꯗ ꯇꯧꯔꯤꯕ ꯂꯥꯟꯁꯤꯕꯨ ꯍꯥꯏꯕꯅꯤ ꯍꯥꯏꯗꯅ ꯁ꯭ꯋꯥꯏꯗ ꯇꯧꯔꯤꯕ ꯂꯥꯟꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗ ꯍꯧꯖꯤꯛ ꯈꯨꯜ ꯉꯥꯛꯄ ꯃꯤꯑꯣꯏ 5 ꯐꯥꯈꯤꯕ ꯑꯇꯣꯞꯄ ꯆꯤꯡꯒꯤ ꯖꯒꯥꯁꯤꯡꯗꯅ ꯃꯅꯤꯡ ꯇꯝꯅ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯆꯠꯄ ꯑꯩꯈꯣꯏ ꯁꯤꯗꯅ ꯅꯣꯡꯃꯩ ꯄꯥꯏꯕꯒꯤ ꯑꯥꯔꯝ ꯑꯦꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯁ ꯃꯌꯥꯝ ꯑꯃ ꯐꯥꯍꯟꯕ ꯄꯥꯟꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯩꯈꯣꯏ ꯕꯟ ꯇꯧꯗꯅ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯗꯅ ꯀꯔꯤꯃꯠꯇ ꯁꯔꯀꯥꯔꯅ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯔꯦꯁꯄꯣꯟꯁ ꯂꯥꯛꯇꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯕꯟ ꯇꯧꯔꯤꯕꯁꯤꯡꯅ ꯉꯔꯥꯡꯁꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡꯅ ꯊꯣꯝꯖꯤꯟꯕ ꯐꯥꯕꯤꯔꯨ ꯍꯥꯏꯗꯅ ꯃꯗꯨꯒꯤ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯀꯥꯞꯄ ꯁꯣꯛꯄꯗ ꯃꯤꯑꯣꯏ 50ꯒꯤ ꯃꯊꯛꯇ ꯁꯣꯛꯄ ꯄꯥꯎꯃꯤ ꯌꯥꯎꯅ ꯁꯣꯛꯄ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯅꯤꯅꯦ ꯑꯩꯅ ꯍꯪꯉꯤꯁꯤ ꯍꯥꯏꯗꯅ ꯉꯁꯥꯏ ꯃꯄꯥꯁꯤꯅ ꯃꯆꯥꯅꯨꯄꯥꯁꯤꯗ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯂꯥꯟꯁꯤ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯀꯥꯞꯄꯗꯤ ꯂꯦꯞꯄꯦ ꯆꯞ ꯆꯥꯕ ꯑꯩꯈꯣꯏ ꯈꯪꯂꯛꯇꯦ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯄꯣꯄꯤ ꯂꯣꯛꯄ ꯃꯇꯝꯅꯤꯒ ꯍꯥꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯏ ꯁꯤꯖꯟ ꯃꯇꯝꯅꯤꯒ ꯍꯥꯏꯕ ꯃꯇꯝꯅꯤꯒ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯐꯣꯡꯗꯣꯛꯄꯁꯨ ꯂꯩ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤꯅꯣ ꯂꯥꯜꯂꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕꯒꯤ ꯍꯧꯖꯤꯛ ꯂꯥꯟꯁꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯄꯤ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯀꯥꯞꯅꯕꯒꯤ ꯃꯑꯣꯡꯗꯨ ꯎꯗꯦ ꯑꯗꯨꯅ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯕ ꯄꯣꯄꯤ ꯂꯣꯛꯄꯒꯤ ꯊꯕꯛ ꯁꯨꯕꯅꯤ ꯀꯥꯏꯅ ꯍꯥꯏꯅꯕꯁꯨ ꯃꯌꯥꯝ ꯌꯥꯎꯏ ꯀꯗꯥꯏ ꯐꯥꯎ ꯆꯨꯝꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯅꯤ ꯂꯩꯔꯤꯁꯤ ꯂꯥꯟꯁꯤ ꯑꯩꯈꯣꯏ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯊꯣꯛꯅꯔꯤꯕ ꯂꯥꯟꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯐꯣꯡꯗꯣꯛꯏꯁꯤ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯍꯦ ꯍꯥꯏꯕꯗꯨꯅꯤ ꯕꯥꯂꯣꯍꯦ ꯍꯥꯏꯕ ꯀꯥꯔꯇꯨꯟꯁꯤꯗ ꯌꯦꯡꯕꯤꯌꯨ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯁꯤꯐꯥꯏꯁꯤ ꯃꯌꯥꯡ ꯑꯣꯏꯗꯣꯏꯔꯥ ꯌꯦꯛꯏꯕ ꯂꯥꯏꯁꯤꯅꯗꯤ ꯑꯗꯨꯃꯥꯏꯅ ꯃꯑꯣꯡꯅꯤ ꯃꯩꯇꯩꯗꯤ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯐꯅꯦꯛꯀ ꯇꯤꯡꯕ ꯂꯧꯊꯕꯒꯤ ꯅꯍꯥꯟꯒꯤ ꯁꯤꯟꯗꯨꯅꯤ ꯑꯗꯨꯗ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁ ꯑꯣꯏꯒꯅꯤꯅ ꯈꯜꯂꯦ ꯑꯗ ꯍꯥꯏꯔꯦ ꯑꯩꯈꯣꯏꯗ ꯈꯨꯠ ꯊꯥꯕ ꯅꯈꯣꯏ ꯍꯌꯦꯡ ꯏꯔꯥꯡ ꯂꯣꯏꯔꯒ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯀꯨꯀꯤꯒ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯗꯅ ꯁꯥꯎꯅꯤꯡꯕ ꯍꯧꯖꯤꯛꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡ ꯀꯥꯡꯕꯨꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯂꯤꯒꯦꯁꯟ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯒꯤ MLA ꯃꯌꯥꯝ ꯑꯃꯅ ꯑꯁꯥꯝ ꯔꯥꯏꯐꯜ ꯁꯣꯛꯇꯣꯛꯀꯣ ꯍꯥꯏꯗꯅ ꯏꯕ ꯃꯌꯥꯝꯁꯨ ꯂꯩꯈ꯭ꯔꯦ ꯏꯚꯟ ꯑꯩꯈꯣꯏ BJPꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟ ꯂꯩꯔꯤꯕ ꯀꯔꯃꯆꯥꯔꯤꯁꯤꯡꯅ ꯏꯕ ꯃꯣꯏꯒꯤ ꯃꯗꯨ ꯊꯧ ꯄꯨꯕꯁꯤꯡꯅ ꯏꯕꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯁꯤꯗ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯁꯤ ꯑꯗꯨꯝ ꯂꯥꯟꯗ ꯃꯥꯡ ꯊꯥꯔꯒ ꯆꯠꯄ ꯑꯌꯥꯝꯕ ꯑꯁꯣꯛꯄ ꯅꯪꯕ ꯍꯧꯖꯤꯛ ꯇꯣꯔꯕꯨꯡꯒꯤ ꯇꯧꯈꯤꯕꯗꯨꯗꯒꯤ ꯁꯣꯛꯇꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯥꯌꯦꯡꯕꯗ ꯐꯠꯇꯗꯅ ꯂꯩꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤ ꯑꯗꯣ ꯉꯔꯥꯡꯒꯤꯗꯁꯨ ꯃꯌꯥꯝ ꯑꯃ ꯁꯣꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯤꯑꯣꯏ 10ꯃꯨꯛꯁꯨ ꯁꯣꯛꯏ ꯍꯥꯏꯕ ꯄꯥꯎ ꯂꯩ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯅꯤ ꯑꯗꯨꯅ ꯃꯣꯏ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒ ꯁꯥꯎ ꯌꯦꯡꯉꯨ ꯅꯣꯏ ꯂꯥꯟ ꯁꯦꯠ ꯂꯣꯏꯕꯒ ꯅꯣꯏ ꯀꯨꯀꯤꯒ ꯂꯣꯏꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯗꯅ ꯑꯁꯥꯎꯕ ꯐꯣꯡꯗꯣꯛꯄꯒꯤ ꯁꯤꯟꯗꯨꯅꯤ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯍꯨꯏꯔꯦꯟ ꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕ ꯁꯤꯟꯗ ꯌꯦꯡꯕꯤꯌꯨ ꯁꯤꯗꯩꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯥꯏꯔꯒ ꯂꯥꯎꯕꯅꯤ ꯃꯌꯥꯝꯗ ꯇꯨꯡꯗ ꯃꯌꯥꯝꯁꯨ ꯂꯩꯔꯦ ꯑꯩꯈꯣꯏ ꯊꯧꯅꯥ ꯐꯅ ꯍꯤꯡꯁꯤ ꯑꯅ ꯂꯥꯎꯕꯅꯤ ꯑꯗꯨꯗ ꯊꯧꯅꯥ ꯐꯅ ꯍꯤꯡꯖꯔꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯀꯔꯤꯗ ꯊꯧꯅꯥ ꯐꯒꯗꯣꯏꯅꯣ ꯍꯥꯏꯕ ꯃꯌꯥꯝꯁꯤ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯅꯤ ꯍꯧꯖꯤꯛ ꯅꯣꯡꯃꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯂꯦꯜꯂꯤꯕ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯇꯨꯝꯐꯝ ꯆꯥꯐꯝꯁꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯅꯣꯡꯒ ꯇꯥꯔꯦ ꯂꯩꯅꯤꯟ ꯃꯔꯛꯇ ꯇꯨꯝꯕꯒꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯑꯩꯈꯣꯏꯅ ꯔꯤꯄꯣꯔꯠ ꯇꯧꯕꯁꯨ ꯎꯔꯤꯗꯨꯅꯤ ꯑꯗꯨꯅ ꯁꯤꯗ ꯂꯥꯎꯅꯔꯕ ꯑꯩꯈꯣꯏ ꯊꯧꯅꯥ ꯐꯅ ꯍꯤꯡꯁꯤ ꯍꯥꯏꯅ ꯂꯥꯎꯕ ꯑꯗꯨꯗ ꯊꯧꯅꯥ ꯐꯅ ꯍꯤꯡꯖꯔꯤ ꯍꯥꯏꯅ ꯀꯔꯝꯕ ꯊꯧꯅꯥꯅꯣ ꯍꯥꯏꯕꯁꯨ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗꯕꯒꯤ ꯏꯁꯨ ꯑꯃꯈꯛ ꯂꯥꯛꯄꯗꯨꯅꯤ ꯍꯥꯏꯔꯤꯕ ꯀꯥꯔꯇꯨꯟꯁꯤꯗ ꯎꯠꯂꯤꯕꯁꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦ ꯍꯥꯏꯕꯗꯨꯅꯤ ꯅꯩꯔꯦ ꯁꯤꯗ ꯌꯥꯎꯔꯤꯁꯤ ꯃꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯍꯥꯏꯔꯦ ꯃꯃꯥꯟꯅꯕꯅꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯍꯦꯟꯃꯟꯈ꯭ꯔꯦ ꯂꯝꯕꯤ ꯊꯤꯡꯅꯤꯡꯂꯦ ꯊꯤꯡ ꯁꯦꯟ ꯈꯥꯏꯅꯤꯡꯂꯦ ꯈꯥꯏ ꯇꯧꯅꯤꯡꯕꯗ ꯇꯧꯔꯦ ꯂꯩꯕꯥꯛꯁꯤ ꯑꯅ ꯍꯥꯏꯕꯅꯤ ꯑꯃꯁꯤꯅ ꯈꯨꯝꯃꯦ BJPꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯃꯦꯠꯂꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯂꯥꯎꯈꯤꯗ ꯈꯤꯔꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯍꯥꯏꯅ ꯑꯩꯈꯣই ꯃꯥꯅ ꯍꯪꯕꯗꯨꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯗ ꯇꯧꯅꯤꯡꯕ ꯇꯧꯕ ꯑꯃꯅ ꯑꯃꯨꯛ ꯕꯟ ꯀꯧꯅꯤ ꯑꯃꯅ ꯑꯃꯨꯛ ꯂꯝꯕꯤ ꯊꯤꯡꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯃꯥꯌꯣꯟ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯕ ꯑꯗꯨꯝꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯀꯥꯔꯇꯨꯟꯁꯤꯅ ꯑꯗꯨꯝꯕ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯄ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯥꯔꯣꯟ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯕꯗꯨꯅꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯔꯤꯕ ꯀꯥꯔꯇꯨꯟꯁꯤ ꯌꯦꯡꯕꯤꯌꯨ ꯕꯤꯈꯥꯔꯤ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ
sinni ulisia da bikari amna haire India sel thumda mari suba tare hain haire adama su ko fast tare ni kuire roi hena kadai dono fast tare ni si ko negative point of view du siang be ko si laira boda oidoi na to ka sen pa boda India se sen thumda mari suba tare haije sen thum pai da bigira madu chap sa ba ma cartoon si utre ayam development oirak peira madu pandre dona ani mak tu khana taragadi sel thum da soiba oibragadi kuire roi fast tarani kuire roi na haina bani aduga plus point ye gana adu adu potuni negative te le gana adu point do leido ni aduna haiji ko sen thum gi pibam se phagat para phajat para habdo palam dram na khitani confusion le re mayam so adu gi potuni thamiba asi su han to leiba cartoon ne thamjage mathang da leisuna ko people's chronicle gi ni people's chronicle gi Friday fun na Friday fun se da ka gi awon habda kuta pajama si to pb neta gi to p upadi ko mla ne to minister ne mai ja beduni ara my secretary sa hai bani issue ma laktana adamana higher secretary it seems we had too much security everywhere and lack of privacy becomes a problem now mana hai ai je ko security to marang kai man gre it seems we had too much security everywhere so atoma jaga single lay and lack of privacy aduna sagi ba privacy ju kamudre becomes a problem now na jisi achokba issue mo ore na to ore batai saga da ko ko phangdraba adum security mayam sina ko selaga ngak selaga laiba jaga jaga da ngarang su company mayam ma ko gi thungre haidana airbus ama lakhre na pau pi dunia duna haji laiba security force sing si kadai kadai leino involve valley area da koi like lesu tamba honare private school khara ati government school du atopa periphery area aduga outskirt te leiba jaga sing dati koi like lesu tamba gi film leitri ona kamai tongdure ba like lesu tamdana tha mari manga lesilakpa haying exam tha matamda kamai tongda ba su acho headache am oiribani ona haji leiba situation da acho ba koi gi war like situation ni leisi adu war si atopa country ga natraga atopa ga sokna ba nataba koi masel gi marakta sokna ba lan ba gi mong de leibani andra ani maktani kamai tongda gi acho wang ni tungi yumbi ogada adu mana singsta karam ithilam pi ga dage haji manipur leba haji le film masina haibsi acho wang masu oiri ana ngasigi elite tv gi tesu cartoon ni mahau atanga saide de sinjare eng tamiri using bo amakana khuram jabaga lonina kaidin da bayathang nijeri pinebesi Adom gari macha darkar oibibra supna gi minute kuntra gi manungda document ichang changdana bespa amadi epilia gi apamba model sing supna dagi lupa lising tara khaktang puthok piduna loan unilawba yabagi khudong chaba pizare Akupa marul kidamak contact tawbirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangai Pro Kudong Chaba si mangan bigano ngasi mag contact tawbirau terms and condition apply